Jennimsta anabagi sevari singi laifam semgatpa hokre awatpa nurse amasung attendant launaba mari leinaba thabaksing paikhatkre Manipurda leiriba tongan-tonganba hospital sing amadi COVID care center singda COVID na naduna layengbagi thabak chathariba miyoisingbu masa-masagi yumgi miyoisingna seba tawbagi thabak chathaba yararoi haina Manipur leingakna order ama thokibadagi Porompata leiriba Jawaharlal Nehru Institute of Medical Sciences Jennimski oinadi anaba singi sebari singi laifam sengbat sagat pagi thabak hojik paikhatpa hore haide wafam asi ngasi Jennimski medical superintendent oina thaupuriba professor Lokesorna pausi asiga wari sanaba matamda phongdokhibani MS Lokesorna makhatana phongdokhibadi Manipur lengakna Jennims Hospital da layeng dunu leriba anaba sing masa masagi yumgi miyoi sing amadi mari mata sing na sebari ohenba yaroi haiba order adu ngakna hospital asida chatpa hore anaba singda masa masagi yumgi miyoi sing amatana seba tawhondre hospital asigi nurse amadi attendant singna achauba thodang logduna anaba singi seba tawbugi thabak chathari adubu tangai fadana anaba singi imung manunggi miyoi hospital campus manungda lehenduna matamatamgi pau phaunaduna ana layeng bagi lamda khumang chawksinaba thabak paikhatlei masigi damakta Jennimski OPD nakanda sebari sing leinaba set ama hojik sengpat pa hore athubuda chayol amagi manungda loisilagane masi hek loiba matamda sebari sing mafam aduda laihallaga Jennims ta layeng liba anaba sing aduna matam-matamgi layeng bada changlakpa hidak langthak amadi atay potlam sing adu sebari kangbuga pau phaunaduna phanganaba thabak paikhatlagane MS na makhatana phongdokibadi sebari kangbuga pay system da haibadi telephone ge kuthangda hospital authority ga pau phaunuraga thabak khudingmak pangthokani hojik su hospital asigi covid block 3 da waiting set ama leire masida yamdrabada sebari miyoi taruk leiba yagani haikhe hospital asigi nurse amasung attendant ge awatpa leibra haibagi wahangi paukhum piraduna MS na phongdorkhibadi hospital asida layeng liba miyoi singi damakta sebari tawba miyoi changbagi athingba leikibadagi nurse amadi attendant gi awatpa kharadi lei adubu hojik leiriba Jennimski nurse amasung attendant sing asina kathokpana mang thaduna mathau phajana pangthoklei anoba nurse amadi attendant launaba Jennimski director da che iduna khangan khrei loinana mathau taba awatpa nurse amasung attendant athuba matamda lawbagi thabak chathanaba su honari haina phongdokhi hospital asida layeng liba anaba singi chana thaknaba polam imung manunggi miyoi singna thilakpa yade haibagi athingba laingangna order ama thoktuna thamkibadagi hojik hospital authority na anaba singi chana thaknaba polam sing ningthi na piri hanadagi haunasu hospital asigi oinadi anaba singda chana thaknaba piduna lakle adubu hospital asida admit tawdaba anaba singdi chana thaknaba polam pide aduga emergency gi oina layengba lakpa anaba singda chana thaknabagi polam pibagi thabakti chathari haibasu phongdokhi Ojasingna July 15 Faobagi Manungda performance summit Tourakkadabani Council of Higher Secondary Education Manipur gi chairman Dr. Lamabam Mahendra Nahaikre pandemic na maram oiduna parikya tawdana school gi maikidagi evaluation committee assessment committee semduna masa-masa gi performance July 15 Faobagi Manungda summit Tourakkadaba haikrabasu ngasi phawbada institution chamaga maudraga nithoi leibagi manungda institution yankai humpudagi hena laktre maramaduna Ojasingna cheksinna chhatra singgi career gidamak yangbiraga tha asigi 15 Faobagi manungda thagatpirau wafam asi council office ta paumi singa unabada mahakna phongdokibani mahakna makha taraduna hairiba July 15 Faobagi manungda thahudaba taragadi Ojasingsu chhatra singsu amadi council gi challenges ta akaiba lakadoribani hojik need advance amadi Delhi University gi makhada tamgadoriba online da form thaba horgani haibasi miyam pumnamakna khangnaraba ngaktane council gi oinadi July 13 Faobagi manungda declare tawnaba honabani adubu CBSE gi yenglaga Supreme Court na July 13 Faobagi manungda result declare tawnaba khangalle adubu masidagi ngangkhanaba hairiba singasi July 15 Faobagi manungda masa-masagi performance summit tawbira uhaikhi COVID vaccine kapnaba leplingaida laikhidrabagi imungda SP Dr. S Ibomsana selgi mateng pangkhre tha asigi nipanda ahanba Manipur Rifles ta COVID ki ani suba dose kapnabagi damak ngairingai matamda wanthaраktuna laikhidraba Imphal West District Police ta mathau tawramba kaithel manbidagi kangkhojin singsitna laikhidavada Imphal West District ki SP Dr. S Ibomsana mahaki loinabi nemgolen singsitta lupa lising yangkhai gi mateng pangkhre lampum namak state kini haiba CM gi wafam KSO na yakhidre haukiba July 5 da Kangpokpi District ki Mangjol Khunda
ban mahotsa pangthokpa matamda lampumnamak government kini haina phongdokhiba wafambu Kuki Student Organization Headquarters KSO GHQ na kanna yaningdaba phongdokre Mahiroi loop asigi matungina Chief Minister na extend law khangdre haibadu uthokchare amasung public trust ki doctrine khangdabadong na tawre mahaki warol aduna lamdam aduda khundariba miyoising amasung state asigi tribal miyamgi sentiment sokalay loina na mahaki laingak na public opinion amasung democratic value thawaidre hairi KSO GHQ gi cherola man hai Kangpokpi Kanglatombi Reserve Forest KK Reserve Forest asi lamdam aduda khundariba miyoising amasung state government anigi marakta yenaduna lairibani maram aduna nakal anigi marakta yanaba ma puraktriba phauba development project amata paikhatabana government ki asingba oigani chief minister gi warol aduna chingi miyamgi puwari amasung makhoigi land ownership ki right adu thawai bidre scheduled tribe and other traditional forest dwellers recognition of forest right 2006 na scheduled tribe ki historical injustice kokhanabagi damakta forest ki lamda khunda sinbagi ayaba piri ek asina ikhoida forest manungda lam lauba amasung leibagi right piri ek asina state ki imminent dominant power aduda athingba pi haina cherol phongdorok le KSO GHQ na makhatari chief minister na Kaubru Reserve Forest ki matangda phongdokhiba wafam adu UN General Assembly na 1992 na warep laukhiba Declaration on Rights of Person belonging to national or ethnic religious and linguistic minority gi mayoktane CM Biren gi warol na tribal land ownership system land resources amasung makhoi gi culture gi matangda Indian Constitution gi article 371 clause C da wafam adugi su mayoktane makhatana Manipur da hojik chanariba Manipur Land Revenue and Land Reform Act asina chingilam konsindabana mahaki warol aduna ek asigi provision asi thawaidre hairi Chief Minister Biren na lampum namak state kini haiba wafam na Singi miyamda Indian Constitution amasung MLR Act na piba right adu namthabadong na tawre haiba wafamsu Kuki Mahiroi loop asina phongdorok le thengkhang kayada mathang lakhiba government singna uniform land law thambagi khuthangda sing amasung tamgi lamgi mari thugainaba honaduna lakle tribal gi lambu development project natraga reserve forest natraga protected site lauthoktuna lauksinanaba honaba sina singtam tokhai tahananabagi machak ohengani haire Chief Minister Biren na populist politics tagi lapthoknaba aduga saklotpa miyoising amasung organization singna Kaubru range ta khundariba kuki singbu foreigner natraga illegal immigrant kauduna kanglup masel lungsinadana sinba thingnaba KSO GHQ na appeal tawre Manipur State COVID-19 gi update ta haukiba pung kun mari gi manungda miyoi chatret ka mogdraga nithoi COVID-19 positive confirm oire miyoi chamnga ga marfuga nipana discharge tawkhre amasung miyoi kun nithoi na laikhidre Laiset asigi active case lising taret ka chatret taruk sukre Laiset asidagi laikhidaba apun mamasing lising amaga chahum mapan ne Laiset asigi recovery rate chada marfuni pan dasmik taruk mari ne Aroi bada tabiri bapum namakpu thagachare